suba Manipur Ningtam Numit Palan Thoram Pak Sana Pangthok Nakre Firagi Wafamda Ningkha Tambagi Thoram Ani Thokna Pangthok Pasi Nungaite Haina Manipur Gi Ningthau Maidingu Lesemba Sana Jawbana Phongdokre Janimsa Angang Pokpa Kuidribi Nupi Ama Leikhidabagi Wahauda Imung Manungi Miyoi Singna Irang Haurakre Police na Irang Laksinaba Honabada Miyoi Taranithoi Asopan Nangkre Janims ki senior resident Dr. Tensubam Nimi suspension da thamkre Baby sana misi ki mayokta miyam gi khongjang hanba leitri JSC ki makha taba khongjang sing lauthokre Ngari andagi yairipok lai manai thongkhong fawbagi lambi matam kuina sembi dabagi mayokta ngasidagi matam kaktana lambi thingbagi khongjang sangsinkhre Amadi Thaunawjam Niranjoyna 1 arm 1 leg push up da minute amada push up kuntra taret induna world record thugaikre Krumjari Times of Manipur News ming tabiri bapumna pu Elizabeth na taram okchari hoje miyam da pau sandokna pizari Ngasigi haurakliba mirolda maraibak mazati nungsibagi ihul chenhanaba haukiba itihaski puwari sing khanghanba tangai fade Britishna ningkha tambagi khusinaba matamda karambana firal oigadage haiba yaude firangi wafamda ningkha tambagi thoramda ani thokna pangthokpasi nungaite haina Manipurgi ningthau maidingu lesemba sana jawbana phongdokre Humputara humdoi shuba Manipur Ningtam Numit Palan Thoram ngasi Coalition for Indigenous Right Campaign Sarkar amadi Sana Konunggi Loyal Council na sinduna Palace Compound da leiba Sana Konungda pangthokhi Thoram maduda Sarkar gi President TH Somorendro BP su oriba Harikon gi President L Ratan amadi Sana Konunggi Loyal Council gi famnaiba sing saruk yakhi 1947 ki August 13 da British na Manipur gi maningtamba leiba ama oina pirakhibaga loinana leiba asigi firal maidingu lesemba sana jawbana chingkhatkhi Thauramadu da saruk yakiba Manipurgi ningthau maidingu lesemba sana jawbana makha taraduna chahi lising ani ki masagi puwari leizaba ningthau panba leiba ama oina ningtamna leizaramba leibak amani adubo British ki khuta mikha ponduna matam kaya wana leikhi British na Manipur thadoktuna maningtamba leiba ama oina 1947 da sinaramkhi Numit adubu aikhoina ningsing palan tauribasi mama leibak nungsibagi wakholon adu nauhona na ningsingba amadi khanghanaba honabani Aikhoigi haurakfam leizaba masagi itihas leizaba leiba ama oina leiramba adu ningthina khangnaba amadi ningsingba haibasi yamna tangai fade ningtam numit palan tauba sina aikhoi tokhaina leiba pambagi wanate matamdugi mareibak nungsibagi wakhalon adu ningsingbani British na 1947 ki ahing nongyaida ningkha tambagi khusinaba matamda matamdugi ining thauda supnatagi ningkha tamle haina hairamba natana atai atopa amata yaude firangi wafamda thoramasi tongan na pangthokpasi nungaite haurakliba mirolna ining thauda lana khangani thoramasi ki matangda chahi thoram asi mathang chahidadi punna pangthokhaningi haiki akoi mirol sida adugumba puwari ki tangka adu khangalagadi kari kana gadori ba hawa hang amadi mayam su hangbini ngani khangan mesangi ngasai akhang hai sing mayam amana aru ba wafam mayam ama thambi ki bese masi thirak naba masi thabak onthorang naba madugi damakta chongthorang naba madugi damakta lepak naba madugi damakta thawai thaba kirakta naba अखोई अनौब मिरोल सिंगसिदा अखोई थोखिबा पुवारी की असेंग वारी सिंगसे खंगलगा मखोइदा मरी बांगनिंग बगे दुगुंबा स्पिरिट अदो मखोई नेशनलिज्म की स्पिरिट अदो अखोई ने यकाई बचंगी मसी यावद्रगदी अखोई न फन फजबा अदुगुंबा अखोई की अरुबा वारी मयाम अमा अखोई अनौब मिरोल सिदा लिरुलगसु नेशनलिज्म हाइबा पोटसे मखोई Hakchangda makoy luda tongda yaudragadi mado thawa onthopang amoy
थौरम असी पांगथोकपगी मतंगदा सरकार की प्रेसिडेंट टी.एस. सोमरेंद्रना हाइखिबदा लिसिंग अनि तरा तरुक्तगी हौना सरकारना अगस्त 13 बु निंगतम नुमित पालन थौरम पांगथोकतुना लाखली पालन थौरम असिना चाही कयागी इतिहास अमदी मसागी पुवारी लेबा लमदम असिबु ngasiगी मिरोलना निंगसिंगबा अमदी खंगहनबा ngamgani अदुबो हौजिकती भारतता पुलुबदगी इसागी सक्तम कायरकले निंगतमबसु मांगसिलकले मीगी मखा पोंदुना मियोय कांगलुप अमा ओइरे नेशनलिज्म की वाखलोन अदु अमुक पोखनबा अमदी निंगतमबा फंगबगी नुमित अदु अइखोय पुन्ना खंगमिननाबा होनबनी हाइखि खुनाय अमना सिस्टम अमगी मनुंगना संगी मतमदा सिस्टम अदुगी मनुंगदा कोइना पोक्तुम लैलु मतमदा सिस्टम अदुगी मनुंगदा के कोइ हाइदोकबा यादे हाइबसी मिपुम खुदिमक्ता मतम खुदिमक्ता खंदुना लैबा वाखल ओइबनिना अखोगी चना कांगलोल से अखोयना तौरिबा इहौसे अरानबनी Custom and Traditional Observation Committee na sinduna ngasi CM Hall da ngasi Chaniga mapanlak shuba Manipur Independence Day gi thauram pangthokrai thauram adu da saruk yakhiba singna leikhidraba athauba singi mafamda minute ani tumina leptuna ikai khumnaba utkhi Coordinating Body Kurai Amade Eastern Educational Club Anina Kusamnaduna ngasi EEC Club ki campus sa ngasi Manipurna British tagi ningkha tamkhibage humputra humdoi shuba ningsing thauram pangthokrai pakhang bagi pafan yekpa firal chingkhatpa amadi ima leba ki damak thawaina pontha pikraba athauba singi mafamda haikat lekat tumdana ikai khumnaba utkhi thauram aduga mari lainana ahal oiraba singi free health body checkup su pangthokhi British ki loilam lengangtagi Manipurna ningkha tamkhiba chahi humbutra humdoi shuba numit ningsingduna nambol hau kaithel dasu ibudau pakhang bagi malem Pafal yauba firal chingkhatkrei thauram aduga mari lainana Development and Protection United Voluntary Organization DPUVO nambol ki president T Khawa Khumana Manipurna British ki lengangtagi ningkha tamkhiba numitu ningsingduna Manipur gi mafam kayada ningkha tambagi numit pangthoknabagi saruk ama oina Manipur asi ningtamba leibak oirami ningsingduna nambol dasu ibudau pakhang ba yekpa firal si chingkhatpani haikhi Manipurna British ki makhutagi ningkha tamkhiba humbudra humdoi shuba Independence Day thauramga mari lainana Go Green haiba wakhalonda Nongin Group United Gym amasung CI College na punna khusamnaduna CI College Bisnupur gi campus sa uhai panba makhalgi uchara chanirom thakhrei Salai apunba nupi lamjing lob sanulal na leptana pangthoktuna lakpa ningtam firal chingkhatpagi thauram handak kamari rak shuba oina singjamai chinga makhada leiba sanulal gi mayai sangda kangla mai gi president ima lairik leima chinga makha apunba nupi lob ki president ima syama sanulal gi advisor ima ibethoina saruk yaduna salai taret ki machu taret ki firal chingkhatpagi thauram pangthokre haina sanulal gi cherol amana hairakli ngasi Manipur Independence Day thauramga mari lainana ima gi macha haina mingthonba WhatsApp group ama semduna Facebook ki khuthangda lamda lariba kanglaicha sing punsinduna inat ki fizol setuna kangladagi moirang fauba chaka ani panba gari sing khongsanduna mafam da firal chingkhatkhi thauramadu da chawrakna miyo yangkhai henbana saruk yakhi hairi Coordinating Body Kurai Amade Eastern Educational Club Anina Kusamnaraga Kurai Ahongai da Leiba EEC ki club ki campus sa Manipurna British sagi ningkha tamkhibagi ningsingba oina humbudra humdoi shuba Manipur ning tamba numit asiga mari lainana pakhang bagi pafal yekpa firal chingkhatkrei masiga loinana BV Nutrition Center kaisam thongna ahanba oiraba member singi damak free health body checkup amasu pangthokhi
Nongin Environmental Society for Humanity CI College Bisnupur amasung United Gym anina khusamnaduna Go Green haiba thimda uchara thabagi thoram ama CI College Bisnupurda ngasi pangthokre Nongin Group ki Chairman cum Managing Director Bullet Moirang Chana ngasi Manipurna British ki makutagi ningkha tamkiba chahi humbudara humdoi shuba thoramga mari lainana Oza Memngau bi ki apamba matung ina uchara singasi thavani haiki CI College ki English Department ki Head of Department TH Memngau bina mahakna thabak potharamdai college asigi damak ningsingba yaba thabak khara tauramge khanbadagi saruk ama oina mahaki mahiroi singa tanaraga uchara sing thabani haiki haiba khoi society isna go green haiba gi thimji makada ngasi khoina tree plantation program kam social work matawjabani ada haiba program asi khoi Bishempur ta tawjabsi Bishempur katang tawjagadabana te akhoi haudok poina Bishempur haudokjabani matam gi matungina malem gi mafam kya da akhoina yobung amja makai akhoi loina ngam channa hona jagani uzar chani gi mathakta medicinal plant jauna adaki jiba jingji gi fruit bearing plant chani muk thajeri masi matang koina dagi aina mangjera ko manglan si sai nau jingsina institution jingsina mangpauna hanbugi damang koi bo haingai leituna thagatjari Manipuri Students Union na sinduna Silongi Red Land High na khangnaba Manipur gi ningthau Buddha Chandra bu house arrest tawduna thamkiba mafam adu mangtada ngasi Manipur Independence Day ka mari lainana firal chingkhatkhrai thauram adu da Silongda mahi tamliba mahiroi amadi ahal laman kayana saruk yakhi ngasi Jiribam gi Babupurada leiba Jiri Ima Maira Paibi Apun Balub Jimpal gi Loisangda Manipur Independence Day Observation Committee Jiribam na sinduna humbudra humdoi shuba Manipur Independence Day lisingani taramapan gi thoram pangthokrai thoram aduda mutum maipaksana mangang President All Jiribam United Club Association W Dinesh Maitei General Secretary Jiri Development Organization K Ibomcha Singh President IPSA Jiribam S Susila Devi President All Jiribam Maira Paibi H Mema Devi President Jimpal amadi TS Jini Devi President Jimwak Jiribam na chingba sing saruk yakhi thoramasi haudokpo oina Manipur gi firal chingkhatki ngasigi thoram aduga mari lainana mioi kayana Manipurna ningtamna amadi kanagi su makha pondana maromdom leizarambagi matangda tongan ba wafam kaya phongdoknakhi Nakalamaromda Jiribam Local Council Jiribam na sinduna Jiri College Lairembi Laikai amadi Dibong Khunauda humbudra humdoi shuba Manipur Independence Day lisingni taramapan thoram sing pangthokhi Manipurna British ki loilam lengaktagi ningtamba fangkiba Manipur gi ningtamba namit thoramga mari lainana mangtharakliba mahusagi khalasibu kannabagi pandamda Hairok Part 2 mayai lekai gi naha sing ahal amadi Hairok Part 2 Gram Panchayat ki Pradhan TH Banumati Devi na luchingduna Gram Panchayat asina konba mafam singda uchara kya thakre ngasigi thoram aduda Hairok Part 2 mayai lekai polo ground gi akoiba Gram Panchayat asina koliba lambi soroki nakyata uchara sing thakhi Loisilakpada Laikai asigi youth ki member amasu oriba KH Nandakumarna upambi thavadi lai adubu ngasi thariba upambi asibu hinghanbaduni maru oribadi masina mahosada piriba kanavasingi maramda saruk yariba khudimaka khanaminabagi tanja amasu lominakhi Janimsta angang pokpa kuidribi nupi ama ngasi ayuk pung ahum makhairom tawada sibadagi irang hokre pulisna irang laksinaba honabada mioi taranithoi aso apan nangkre CM gawari sanaba chakre laikhidrabi nupi adugi mamingna Wakrambam Devita chahi kunhumdoi mapuroiba Wakrambam Johnson kawi sekta makha laikai dagini thodo asigi matangda laikhidrabi apokpi Bravana Devita operation taunabagi damak June tarada hospital da pukhatki Operation Taugadaba Matam Khazikha Ngairakanda Naupuriba Angang Asi Tha Sudri Operation Tauba Yararoi Hairakpadagi Tha Ama Yumda Leiraba Matung July 15 da Operation Tauduna Angang Nupi Macha Ama Fanghi Hospital da Masa Sonjilakpana Maram Oiraga Matam Kuina Laikatnaduna Lakhi Anaba Adu I Chalaktabadagi Mabuk Kangkhalakpa Sor Honba Warakpa Kaya Thoraklaba Matung Doctor na kidney animak fail oire Hairakpadagi dialysis mangarak tauki
laikanaduna leiringai cherakta anabagi fibam lusilakpadagi ICU da pusinduna thawai tabu hingnaba honaba kaya aduda doctor singna thawai wawai dabagi mawongda tahaidaba wafam kaya su phongtorakpada natana ultrasound lauduna operation taunaba hairiba adubu karigi operation tauba yararoi haiduna matam thengthalibano karigumba doctor na checkson biram labadi thaudo asi thoklamloi haina pendaba kaya phongdorakhi Thokaningdaba thaudo asi thokhibadagi khoi saunaraba miyamna hospital tamna thomjilakpada police irang adu laksinabagi damak tear gas cell kya kapada khongjang sangsinba miyoi tarani thoi hena sokhi tungda JC gi miyoi tarani thoina saba team amana Janims ki medical superintendent unaraba matung chief minister ga unaba chatkhrai panba yai layang liba doctor asi mamang thakta wathokaya lekhraba miyoi amani hauzik magistrate inquiry chathaduna leiribani Jiki concern memi je masima akhoi direct magi dismiss tawba aduga hairiba sheet tawdrigai yanidrigai akhoi asiba dead body se laudaba adu hoji akhoi sem ga wari sanana bai damak ta akhoi sanana bai sem sari aduga makha ta ba paudi akhoi amuk sem sanana matungda mayam da paudum Mabung mokpa mama mapa chetna khainarani kainarani haibagi damakta cha kaukibani noina khanggadaba nungchidana pijaningdana pithakningdana kaubonate angang je chirani kainarani haibagi damakta miyoiba khoina tha tariki cha kaungnabani ye do salangban pangdabagi cha kaungnabajibu kainarani chirani mabung mokpa machan maning unadanaba unararoi aroibagi damakta kaubu chakni doctor jin hareje aina adwaida lepiro doctor hairega ai chaudana lai ichagi mapunchi jida di kangige kona ai matik chana tawge nai khali doctor mimi sina pura icha bu hapni choyan bani aduna ai di hauji icha je pokpadagi najuna de ma popchu kai de icha jina kai gumba hauji marai bak thina chigere ai gi de aroi bani icha na chiba mafamda ai chigene na lep kharbani adu ai chiba taraga jo ai icha haliba doctor ma budi aina ai pasaju pamde amaju pamde jasanabaju ai maji halaga ai gi khusida ma loisalaga ko ai jenda laju ai gi thawai tharaju ichagi dum ta thadokani ai gi sida lepe makhoi gi demand list manga taruk pire adu piba yaba khoi honorable CM da khoi tamjaraga honorable CM hauji ko bire aduna kai to ya ge help na kari to ya aduga atai tungdasu tholoktanaba kari tawba yage se khoi kanna yengsinja JC gi demand se khoi concern doctor da action loba ondagi compensation atai di moi JC semba lagi doctor singna haibadi yari khoi private practice tawdaba haibasi asimaga yawi negligence laiba laitaba ji inquiry ama chathara matungda haigadam aduna hojik Doctor sigi mathakta inquiry ministerial inquiry am sulaidi adu hojiki si amuk thokani adu inquiry loira matungda adu natana akoina hekta negligence lai ti adu comment tawbu yati Nakalamaromda thaudo aksiga mari leinana semkhiba JC gi mihut sing yauna hospital gi authority ga loinana CM ga unakhi madugi matung tarakpada W Devita gi misi asiga mari leinana Janims ki senior resident oribi Dr Ten Subam Nimi sub rule clause 1 clause A of rule 10 of Central Civil Service ki makhada ngasidagi suspension da thamkhre Makhataba order ama thok triba fauba senior resident asi health and family welfare gi link commissioner gi ayaba yaudana headquarter thadoktuna chatpa yaroi hairi Paugi maratha naten mabrema lauzari Dream to bring a smile. Thanks AHM for making our dreams come true. AHM, a complete air hostess training institute. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laijaraba medical college ni. Room amada mahiroi ani khaktamak laiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau
Educare Zone near Bosem Babupara, phone number 60090622261 natraga 87940262277. Break imatung da taram nong chari. Chingna ningai oiba misida Leikhidrabi Standard Robert Higher Secondary School gi mahiroi bebisna misigi langla langjin puthou aikhoi achumba wayal pami haina taksaladuna ngasi Major Khul Gate manangta khul adugi nupa nupi singna nati oiba fizo setuna wakat mifam chathakhrei wakat mifam adu da saruk yakhiba singna leingak na ngasi fawbada bebisna misigi langla langjin puthokpa ngamdaba simag leinga asigi asonbani athuba matam gi manungda mara laiba sing puthoktuna matik chaba chairak piyu haikhi Bebisana ki misida chenaba miyoi sing athuba matamda puthou amadi mara laiba sing charak payu haiba dabi tawraduna ngasi singjamai chinga makha sorok haibam leikaida maikai adom gi miyamna wakat mifam chathaki wakat mifam aduda maikai adom gi miyamna pendaba wafam kaya phongdorakhi Minister oibiriba mapi mapa oibiriba singduna moina landhoni dagi wahang amta hangbang amaroi haita de prajada sinabiyo akoi di kaino thamoi lena na ba mini icha gi haraga chingjalaga icha do kamaina sibeno kamai tobuno haraga akoi di icha je naga dore aduna mana sarkana huji ayaba bibiyo prajada sinabiyo landhoni je akoi mangonda wahang pahong chathajage Mahairoi bebisana Leikhidabagi achumba langla langjin puthou haina taksuladuna amudon akham lekai ki welfare club na sinduna leikai asigi community hall da su wakat mifam chathaki ngasigi wakat mifam aduda miyamna aikhoi achumba wayal pami bebisana gi achumba wayal fanghalu bebisana gi misi yaningde haina thaba pleka sing seasonaki aikhoi gi iram da masida mamang da su kaya ama thokre paisana karina men gi ba mayam su yaw khre ada matung da su asigumba mayam se tholoi hainingai leite ana sigumba mayam sidagi akhoi gi khunai gi tungi si se kannabagi damakta salon suran gi damakta akhoi na ngasi asigum laba wakat hamjabani lamdam sigi mapi mapa singsina su antang munna khandhabiraga munna yengsinbiraga karamba mawongda akhoi gi misi sigi matang da asumba langlalan gi puthokpiu loinana tungi akhoi gi punsida asigumla thodosingse amuhana thoktanabagi damakta su miyamna amadi mari lainaba authority singnasu yengchanbiu habi wafamase thamjage Mahairoi bebisana gi misi yaningde athubada misi asigi langla langjin puthou haina taksaladuna ngasisu Fumlo Sifai Women Welfare Association Fumlo Sifai Youth Club Sunshine English Academy sinduna Fumlo makhala kaida miyamna wakat mifam chathakhrei wakat mifam aduda saruk yakhiba Fumlo Sifai Women Welfare Association ki secretary Nongthombam Ibemhalna bebisana misi asiga mari lainana asingba mari makhong puthokpa ngamdana leiriba si yaningde athuba matamda lengakna misi asiga chumba langla langjin puthokpiu haikhi Bebisana misiga mari lainana thangmai banthau ground da pangthokpa miyam gi oiba mifam amada warol piba matamda miyamna ihau sagatpada pukning thogali haina Imphal Police Station na fa naba honariba advocate ngangom Tes Kumar na tharakhiba anticipatory bail ngasi District and Session Judge Imphal West ki court na yaba pikhrei loinana mathangi hearing tha si kunithoi da lepkhrei adum oinamang petitioner investigation asida cooperation pigadabani mathau tarakpa matamda court natraga investigating authority gi mamangda lakadabani amadi court ki ayaba yaudana Manipur thadokpa yaroi haina court ki rai asida palli Bebisana misigi mayokta semkhiba jesina bebisana masa matomta thauri yanduna sijabani haina case asibu namthanaba honariba asi jesina yaningde misi asiga mari lainana ngasi fawbada mifamipun amata tawdri tawriba khara asidi miyambu lana lamjingnaba mawongda niyam lana school amadi boarding chalaibagi pandam Favani maram aduna jesina achumba fangdriba fawba makhata na khongjang sangsin khigani haina JSC convener in charge L Gyanesori na khutyek biduna thadorokpa cherol amana hairakli cherol asina makha tarakli badi JSC na changsalakpa khongjang ki makha chatharakpa oina tha asigi tara taret ki ayuk pung tara dagi nungthil pung mari fawba Manipur pumbada wakat mifam pangthokpiu tha asigi tara nipandana
Manipur sinba thungna Maira rally chatpiu. Amarom Standard Robert Higher Secondary School gi Student Welfare and Parents Guardian Association na lokhiba warep ki matung inna tha asigi tara taruk school hangduna class tauragani hariba wafam adu kupna khanthabiraga khongfam handokpiu. Lenga ki maikai leikhai taba firep ama ngasi fawba lodringai amadi case asi CBI da tasengna sinadri fawba achumba langla langjin fangna ba honariba iho asibu namthana basilakpa lenga ki sarau langda thukina ba school authority na sinbani haina logani hairakli. Andro Kendra ki manung chanba ngariandagi yaripok laimanai thongkhong fawbagi lambi asi sembi de haina ngasi miyamna lambi thingbagi khongjang sangsin khrei. Lambi thingbaki khongjang aduda Tulihal Educated Association TEA, Tulihal Idiga Youth Development Organization TIYDO, Sacrifice Youth Development Organization SYDO, Top Chingtha Youth Progressive Organization TYPO, Nongpok Ningthau Youth Association NNYA amasung Laimanai Youth Club Yaripok LYCY gi thomi singna ngasi ayu pung 8 tagi hauna lambida nung gari mapot kaya haithaduna mafam kaya thokna lambi paring asi thingki. Lambi thingba duga mari lainana warol paumi singda pibada Laimana Youth Club Yaripo LYCY gi President TH Itona matam kaktaba ban asina aroiba khongjang nate karigomba makhata na sarkarna mityeng changlaktrabadi Yaripok Laimanai dagi ngarian lambi ki akoibada leiriba club organization amadi miyamga khusamnaraga hena kanba khongjang kaya changsinaba sem saduna leire haiki apai ngasi chachajariba lambi thingbi khongjang ase matam kaya gi mamang dagi sembidana laglaba akoi yaipok thongong dagina ngarian tari lambe ase akoi nungju thadana akoi labuk park chap manaraba aduga nungsa saragana phulna ta satpa lambeng chap manaraba adugumba sidana tana akoi gi lambe sagi yam nangna leiba project section dadi akoi uphunna thonba leina kayapsu nabju horaba sigumba kaya awaba kaya mayong naraga matam sang laga bakoi sigumba lambe ase sembina bagidmakta hokiba agast tang tarukta print media ki kuthangda akoi tang tara phobugi manungda haib lambel se sembina ba thabak lokhat piu haidana haijaka phobda tang tara dilayadana tang tarawm toi phoba uji paliba sarkar sina karigumba step amata lokhat pyakta badagi akoi ngasi ta agast tang tara mari ayuk pung 3 tagi akoi lambi thingbi khongjang ase akoi leminari ba club organization bayam punamaka kusan narga sangsin jabani do karigumba ngasi phobgi manungda uji paliba government asina positive ever response amata feedback tab taragadi akoi leminari ba club organization bayam si puna akan ma khongjang sangsin ba hawragani ai wafam se aigi mai kidi thamsige Thobal District ki Wangkhem Kendraga Imphal East ki Andro Kendraga samnariba Yaripok Bazar thongkhongda nung paisalaga thingzin khibadagi Andro Kendraga Wangkhem Kendraga gi miyam chathok chasin tawbada yamna chauna khudong chadaba mayoknakhi. Naga Furup ki oinasu humbudra humdo shuba ningkha tamba numen ngasi Senapati District ki manung chanba Katomai Village Ground da United Naga Council ki mityeng makhada One Goal One Destiny haiba thimda Naga People's Organization Senapati na sindana pangthokhrei thoramadu da Naga Furup kun ki Chairman Singh All Naga Students Association of Manipur Ansam Naga Mothers Association amadi Naga CSO Lup kaya na saruk yakhe thoramadu gi akhanaba mithunglen gi warol piraduna Naga People's Movement for Human Rights ki Secretary General Naingulo Kromena Fongdokibada Naga Singi identity asi chahi kaya lisang sitna masang khangmitana lakhe Puwari ki tangkak amada Naga Singbu Indian Union da tingadabani haina Assam ki Governor General Akbar Hadarina Naga leader Singbu kihan khiba kayana ngasisu Naga Singi thamoida pendaba amadi adumak leiri Naga Singi identity uniqueness semdokpa yaroi One Nation One haibagi wakhalon ngasisu Naga Singi amata oiba pandamni haina makha taki akoi gi negotiator haibadi akoi gi NSN gi general secretary oiba ko akoi gi prime minister su oiba government da koi TH muiva aduma gi government sibu Naga Sing na mandate pibi khrabni nahakna tawribisi akoi mayamna support tawi mandate tawi ayaba which is honorable ko which is acceptable adu agreement dudi nahakna work out to biro hana adumana tawrabani adu hojikti unique history haibadu yanare aduga akhoina tabadi hojiksi ayambadi loisile
adu main basis hi oigedabasi recognition of the identity of the Nagas. Nangi identity si haibasi madu accept obdo adugi basis degi moigi settlement du soidramak tawgani madu du yawdrabdi madu di ashubu natre awatpa oirani adubu settlement haigi herdi madu da soidramak identity da base tawra tawgadabani. Nakalabaromda UNC gi hanagi President Adani Mauna haikibada Naga Nation haibasi ideology amani Naga singasi Indian nate Mahatma Gandhi faubana Naga singi uniqueness masak khangi amadi ikai khumnaki Laibak thibadi mahakna laikhidraba tungda Indian government na forces narakpadagi Naga arms movement asi isana isabu kanjana bohonarakibani Thenglabasu thengna ceasefire laklaba tungdagi Naga singi problem asi lal hobana solution purakpa ngamloi khanglakpadagi political solution ama purakna bohonarakpani haina mahakna haikhi. Ravi, the interlocutor who was representing the government of India, whose status I thought to me whose status was above the Constitution of India, has been appointed as the governor of Nagaland now. To me, this is a downgrade. But if he is trying to solve the Naga problem under the Constitution of India, that will be the biggest mistake he will be making in his life. And in no uncertain term, when some of us met him in Delhi, we have told him very clearly, very specifically, right on his face, that the entire world is watching how you're going to handle the Naga case. The entire struggling communities in India and Northeast are also watching how you're going to handle the Naga case. If you do good, the world will remember you as somebody who have changed the course of human history. If you do bad, you will be condemned by history and posterity. Haukiba August Tara Homdoi Leba Poponimita Miam gi Fingang Lanmigi Tara Mangarak Shuba Mapokomon ki Thoram Unit Sing Mobile Game Sing Training Center Chamaga Nifuma Thoi Battalion da Micham Miam ga loina na pangthokre haidi Mapung oiba Thoram Chamaga Kuntra Mathoi Battalion da pangthoki haidi Haukiba August ki tang taruk Leba Popa Numita Kumbi Setapurda Laibak Thiba Thodo Amada Lamgi Wahongdagi Yumthang Nabada Leba Nongmai Them Surje Chahi Kuntra Manga Kauba Mioi Amana Khangembam Achong Maite Chahi Nifuhumdoi Apokpa Khangembam Ningthoremba Kauba Mioi Asibo Yopakna Mangak Samkaktuna Hatkibada Mari Lainana Mihat Asida Chenaba Surjit ki Apokpa Chingkhu Apopi Sanahanbi Mayamba Inaubi Amadi Surjit ki Loinabi Sri Devi Makhoi Manga Bisnupur Court Puthokre Amadi Numit Tara Manganigi Judicial Custody da Thazinkre Ngasi Chaurakna Pung Tara Rom Tarakpada Bisnupur Court Puthokibada Makhoi Ngasi Court Puthokani Tavada Misi Asigi Matang da Semkiba JSC Amadi Khulgi Miyamna Court Thomjilakre Yamlaba Miyam Adubu Bisnupur Police ki Personal Kayana Ngak Senduna Court ki Campus Agi Lapna Changhandana Thamki SP Bisnupur Hobson Sapam Laktuna JSC ki Mihut Singh Unaduna SP ki Officer Makhoi ki Apamba Singi Matangda Kupna Wari Khanaki Ngasi Court Puthokhiba Aduda Mihatpa Asida Chenaba Surjit Amadi Mapa Mama Mayamba Amadi Mahaki Loinabi Judicial Custody da Remand Pikre Mafam Adudagi Fangba Paugi Matung Ina JSC na Hanadagi Tanduna Lakpa Demand Mihatpa Surjit Amadi Imung Manung Bail Piba Yaroi Mapunsi Chupa Jail da Thamgadavani Loinana JSC na Taliba Demand Sing Thabak Oina Onthokadavani Hairi Haukiba August ki Taramanga Lisingani Marida Lamdam Masidagi Amuba Ain Loktokadavani Haiva Davida Lenga ki Sasanbu Yaningdaba Fongdokladuna Masa Matanda Mai Thaduna Thawai Katokraba Athoba Chitaranjan Mangangi Taramanga Shuba Death Anniversary gi Thoram Mahosagum Lakliba August ki Tang Taramanga da DM College of Science sa Pangthoklagani Haina Ngasi Segaro ta Leiba MSF ki Head Office sa Pangthokiba Paugi Mifam Amada Mahiroi Loop Asigi President Ngariyangbam Milan na Fongdokre
Mahakna makha taraduna numit asigi ayuk pung manga da head office da yakai rol na hautoklaba matungda Bisnupur da leiba Memorial Complex da leriba athoba sigi mitamda haikat leikat tamlaba matung ayuk ki pung tara taba matamda leihidraba athoba Chitaranjan gi poknafam lamdam takhelambam leikai da leiba TYC ground da makha tana haikat leikat tambaga loinana Kaisampat Wahingbam leikai Nagamapal Khuyathong North AOC fauduna DM College of Science tamna silent rally ama chatkani masigi matung tarakpada mapung oiba leikhidabagi ningsing palan thoram pangthokani thoram masigi saruk ama oina hokhiba August ki marida nationalism and patriotism haiba themda art society Manipur amadi loop asiga khusamnaduna pangthokhiba painting competition amadi August ki tarada Waikhom Mani college ta pangthokhiba debating competition gi mana mathumsu yenthokani haiba wafam kaya phongdokhi Hariba Thoramasi to excel right to life, Mubigi Hingbagi Hak Kongong Nariba Sigi, Mayokta, Kongjang Changshin, the Baya de Masibo, Matik Maya Chen, Kongjang and the Baya de Habodum Wakalonda, Manipuri Students Federation, Say Shangshina, Hariba Thoramasi Pangtok to Nalapani. Awang long poklam dam dagi amuba ain aduga Manipur, especially Manipur dagi amuba ain se lautokin naba akoi sangshin jaba kongjang gi saruk amo ibana akoi ayat papan ba thing ba singa se akoi pibi dana ba mayam puna maki mapam da appeal tawjari hena akoi gi athoba sigi mingda semjagadoriba athoba pebam Chitaranjan mangang memorial complex ama akoi Bisnupur da semjagadoriba sidasu achowa hen mateng sing pangbirakigani habigi achet pathajaba du thamjaraga akoi mayam puna makta Hariba Thoramase Mai Pan Biu, Soipadana Saruga Abiu, Akoi Changshiliba, Kongjang Kongtang Punamak Miamgini have a family Tamdaraga Tensinjari. Manipur के Education Minister amadi Manipur Olympic Association की President T.S. Radheshyamna Youth Affairs and Sports की Minister of State Independent Charge Kiran Rijijuga mahaki New Delhi da leiba official residence da unaduna awang nongpok lamdam da infrastructure semgat sagatpagi mathok taba singi matangda khanakre hairi. Manipur के Chief Minister N. Birena Hayeng August tara mangada pangthokodoriba India gi humbutra humdoishuba Independence Day thoramga mari leinana state asigi miyamda yaifo paujal pirakli India gi ningkha tambagi numitna lakpada leiba asida nungsi chanaba ing tapa amadi chawkhatpa lamdam ama purakpa oirasanu haina hairakli Khangabok Kendra ki manung chana leiba Khangabok Sorok Wangmadagi Slum Lift Upliftment Mission Foundation ki Secretary Thokjom Jimina Mission asigi mingda miyoi tara romdagi lupa lakh amaga lising humfudagi na lakh ani fawbagi yamlaba senfam yum sabigani haiduna lokthokraga mangkhre haina ngasi Palace Compound da leiba Youth Forum for Protection of Human Rights ki office ta paumi singa unaba amada victim amana maral sirakli Paugi mifamadada mahakna makha taraduna yamlaba senfam asi pidringai mangoinana sugnu kendrada yum semgat sagatpa hauba mitna urubadagi thajarubadagi senfam singadu pikibani ngasidi hariba miyoi asi Slum Lift Upliftment Mission Foundation gi mathak thongba singa karigumba amata mari leinade haina phongdorakli Nakalamaramda Thokjom Jimiga telephone ki khutangda wari sanabada Slum Lift Upliftment Mission Foundation ki miyoi singa punna yum sabagi khongthang asi paikhatpani hairakhiba wafam recording asi su leire hiram asigi matangda mari leinaba lenga ki authority na mityeng changbiduna leijadaba kana ki sel lokthokliba miyoi asi chairak pibiduna mityeng changbiyo haiki mi amamdagi yamlaba senfam akoi gi lupa lagama makhaini ani bobosi khongatlaga yum sabigani haiduna Mangna pesame amam khonggut khare matam madu akoi gi June gi mamang chahi gi 2018 gi June gi tarik mari akoi gi Imphal hotel da akoi center gi maru machin chapajing akoi Shukla hoi moijina laga Sunin Barala hoi moina laga akoi gi Manipur 7 pay commission pigani haina June 4 da lauthomba numitu da Manipur da su Islam Foundation na si launch tawri haina tawbiram badu koina khabar thengna badagi hairiba mising misak asina hairiba poto nagaram da leiba office asida chalaga hanglubada namokogi office ki executive sing punna phamina duna ina complaint ji tawjaruba ganda return oina iraga pibiramu kholo de haibire hairiba jimi asidi hairiba Islam Foundation na sigi Joint Secretary ni haiduna magi ID kaika ullaga dagi mogi letter heta su maming yawbadu ubanina adumaina pijarubani tasengna dog Islam Foundation gi maikai dagi su makoi gi daita leite jimiga magi tunganba mana longna jabo irangbani haiduna karisu akoida keno mateng pesagi mateng aja handopira kini kokana habagi mari du uba i tasengna phangjadre
Tha khudingi pangthokpa miyamgi numit amadi Hill Leaders Day gi thoram August tha ki oina lakliba tang 18 da punna pangthoklagani haina Chief Minister gi Secretary tagi thadorokpa chirol amana khanghalakli. Paugi marakha naten babre amatang galosari. Studio 11, India's favorite salon and spa, now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal. Look fabulous. Fitness World Building, Singzamai Mathak Chongtham Lekai, Imphal West. Phone number 0385 2440164. Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom adom gi leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba du kokhanbiyo. Akupa marol gi damak Lamjingba jewelry da lengsinbirau. Lamjingba jewelry, good quality is our priority. Break in Matung Taram Nongchari, Makhatava Pauda, Manipur Fire Service ki Valandan Singh Kumulambam, leading fireman Amadi, Tangkomong Tado, fireman Anibo, Hayeng Delida, Pangtokadoriba, Independence Day Thoramda, Fire Service Medal for Meritorious Service ki Damak Khalakle Hari. Hindutba politics ki mangzil thariba RSS na sinduna Imphal dangarang pangthokiba athauba singi numit thorambo atamnana saffronization tauna bahona khiba dubo CPI Manipur State Council na akan ba mawngda ninda tawrapaga loinana matungda amuk hana tawdana ba appeal tawrakli. Chamaga kunipan shuba athauba ningsing numitpo All Assam Manipuri Students Union Karimganj District Committee amadi Martyrs Day Observation Committee Kalacherana sinduna apunbagi wakhalon mang thaduna peace rally ama Kalachera da chatkhrai Karimganj District ki manung chana leiba Patharkandi Hingla Rasbari Morangkunj Nilam Bazar Hatai na chingba khunja singna peace rally aduda saruk yakhi Amsu Karimganj District Committee na restricted holiday haina thamliba Bir Tikrenderjit Day 13 August po state holiday oina laukthok pinaba Karimganj ki MLA Krishnanendu Paul da memorandum ama pisinki MLA Krishnanendu Paul nasu hiram asida thazaba pirakhi thoramgi saruk ama oina handak ISSLC amadi HSE exam da mai pakhiba mahiroi singbo khudol potpiduna pukning thogatki loinana angang singi saideng thiba isai jagoi thang ta yauna thoram kaya khudol tamki Chamaga kunipan suba Bir Tikendrajit de Karimganj District ki manung chana lariba Pathakrandi Laisham Khun amadi Hingla dasu pangthoki hairi Lamyanba Organization Tripurana Patriotic Writers Forum Manipur amadi Nissan Club Vidyangidi ga khusam naraga Vidyangini Mamang Mandap Tripura da Chamaga Kunipan Shuba Athoba Singh Ningsing Numit Pangthokrai Athoba Singhi Mafam da Haikat Leikat Tambaga Loinana Thangi Salut Piduna Thoramdu Hogdoki Nakalamaromda Athoba Singhi Numit Tripuragi Barjalada Manipur Council Tripurana Sinduna Pangthoki Chaukat ke Hairabadi Aikoi Masel Punsin Bachangi Haina Nambol Kendragi MLA and Lokena United Club Organization Wangkhem Khuman Maya Lekai na Sinduna Club ki ground da ngarang pangthokiba Patriots Day Cum Meritorious Award Distribution ki thoramda phongdokrai Thoramadu gi athoiba mithunglen gi warolda MLA and Lokena makha taraduna Rajniti tawba singsu CSO singsu amana ngangba amana reject tawba thokli Maramaduna Aikoi Masel Punsinduna amaga mateng pangnaragadi Aikoina pamba khudimak fangba ngamgani haiki Thoramadu Jananeta Hizam Irabot Haipo Jadonang Bir Tikrendrajit Rani Gaidinglu Thangal General Pauna Brajavasi ki Saktam Singda Haikat Lekat Tamki Amaromda Chahi Asigi Oina Bosemna Loba Class 10 ki Parikhada First Division da pass Torakraba Mahiroi Singh Amadi Thoidokpa Achievement Singh Fangkraba Angang Singh dasu Achama Khudol Piduna Pukning Thogatki
Maraiba Mazati Gidamak Tawaina Ponta Pikraba Atoba Singbu Ningsingduna Chahi Khudingi August Tang Tara Humdoida Pangtokhiba Atoba Singi Numit Patriots Day gi Thoram Tripura da su Pangtokre Marup Weekly Newspaper Amade Manipuri Literary and Cultural Forum Tripura na Sinduna Agartala gi Nalgaria da Pangtokhiba Chamaga Kunipan Shuba Atoba Singi Numit Thoramadada Manipuri Literary and Cultural Forum Tripura gi President Ningombam Bira Singh Manipuri Sahitya Parisad Tripura gi President R.K. Jitendrajit Singh Amadi Lamyanbagi Chief Advisor Wangkhem Birmangal Singh Takhen Laima Tengbang Lupki Vice President Kundrakpam Prajapati Tongratabam Gaurakeshwar Sharma amasung All India Radio AIR Agartalagi News Editor Dr. Rina Nongmaithenna Athoba Mithunglen Singh oina saruk yakhi Thauramgi saruk ama oina Bir Tikendrajit amadi Thangal General gi photo da Athoiba Mithunglenna luchingduna miyamna leisu kathi amadi minute ani tumina leptuna Athoba Singbu ikai khumnaba utki Athoba Singbu saithaba Khongjom Prava Saireng Saidinaba amadi tongan ba cultural program kaya amasu ukhi Thauramgi mapung manung chana Marup Weekly Newspaper amadi Manipuri Literary and Cultural Forum Tripurana Kawawon Nalgoria Kunau amasung Bridanagar hariba maitegi khulsing asidagi ahal nipan Kangatuna Kudol Posting Piduna Ikai Kumnaba Utki Khongthang Publication na Puthokpa DS Kabra Bamna Bangla Londa Iba Lyric Mahan Sahid Bir Tikendrajit Singh Haina Mingthonba Lyric Amasu Fongki Ngarang Wangmatawa Youth Club amadi TUPAACA Thawal anina sinduna chamaga kunipan shuba Patriots Day gi thoram Wangmatawa Youth Club ki lampang ta pangthokrai thoram aduda KG dagi class 7 fawba gi manungda leiba angang singbu group ahum thokna khaidoklaga saireng changdamnaba amasu pangthokhi Hayeng pangthokodariba Bharat ki Humbudra Humdo Shuba Ning Tamba Numit Thauramgi Cheksin Thaurang Lokhat Pa Oina Ngasi Ayok Pung Mari Dagi Hongduna Namfalong Kaithel Changfam Gate number 2 Yauna Indo-Myanmar Border Thingsin Khrei Athingba si Hayeng Numidang Pung Taruk Fawba Chatnagani Nakalamoromda Myanmar amadi More ani ki marakta Niyamna Yadaba Fawdok Fawzin Taunariba Lambi Sing gi Anakpa Mafam Sing Dasu Police amadi AR na Cheksin Thaurang Lokhat Khrei Hairi Hayeng pangthokodoriba Bharat ki Independence Day Thauramgi mangoinana Security Force na lokhalakpa section Thaurangi saruk ama oina ngasi ayuk pung 8 rom tawa matamda tara manga shuba Assam Rifles amade Imphal East District Police Commando ki apunba kangpuna Baruni Chingkhonggi akoiba mafam singda paksana thiba humbagi thabak chathakhrei chathakiba operation aduda thoidokpa mifa mipundi yaukhiba leite Amaromda Imphal West District Police Commando ki kangbu amanasu ngasi Kaisamthong Top Leirak amadi Moirang Ningthau Leirakta leiba yum chamaga nifu manga romda changduna maduda leiramba miyoi chani ga kunthra rom verify tawki Hayeng pangthokodoriba Humbudra Humdo Shuba Indian Independence Day gi mangjaunana ngasi Jiribam gi Kadamtalada leiba Assam Rifles ki kangbu amana Jiribam ga hek yumthangnana leiba Ramgajang Kasar Assam dagi Naga National Council Federal Government of Nagaland Zelianrong Division gi Chief Minister amadi mahaki Personal Joint Secretary Fare Hairi Faraba miyoi sing adude Ramgaijang Kasardagi Gaidin Chungpao Chahi Nifunipan Apokpa Biren Amadi Sangrung Tamenglong District Dagi Faulanglong Chahi Nifumathoi Apokpa Lekhidraba Tanpui Mingni Makoi ani Jelerong region ki Kasar Assam none North Kasar Hills Amadi Tamenglong da Sel Khaiba Amadi Demand Taubada Chenava Miyoi Singni Hairi Handak Kaufum Valley gi All Kasar Rota Gari gi Show Sing Munba Amadi Stone Company Sing da Sel gi Demand Taubada Chenava Miyoi Singni Hairi Farava NNC gi miyoi animal Jirighat Police Station da sinakre hairi Hayeng District Administration Bisnupur na sinduna District Headquarter da pangthokodariba Humbudra Humdo Shuba Independence Day gi full dress rehearsal ngasi All Mini Secretariat Complex sa pangthokhrei Thauramaduda Jati gi machu ahum gi firal chingkhatlaba matung DSP Commando O Surkumar na Parade Commander oiduna chatpa mass pass contingent sing piba Salami SP Bisnupur Hobson Sapam amadi DC Bisnupur Nita Arambamna loinana JEO John 4 Bisnupur DITH Ragumani na okhi Rehearsal aduda chathiba mass pass aduda Manipur Police Home Guard BDF JNV Bisnupur gi Ben Party yauna district asigi tongan ba school gi mahiroi singi contingent tara taret na saruk yakhi
Tha kaya lepluraba passenger helicopter service amuk na hongnana Manipur ki tongan tongan ba mafam kharada trial tawkhraba matungda ngasi nungthil Indo-Myanmar border town Moreda laiba Assam Rifles ki helipad ta nungthil pung amaga makhairom taba matamda trial rending tawkhrei hariba helicopter asi hanana Pawan Hans company ki oirambadu Global Backdrop Helicopter Limited ki helicopter oina uki Trial landing aduda Transport Department ki BK Sharma Global Backdrop Helicopter Limited ki Rajesh amadi atopo official sing su saruk yakhi amaromda hariba service asi karamba matamda hogani haiba hausi makidi khangba ngamdri adhupu official singi maikai degi fangba pawgi matung ina athuba matamda services asi hauragani hairi Ban Mahosab Kamari Lainana Tinungaida Ngarangdagi Horaga Numinini Chupna Chatharakhiba Uchara Thabagi Thoram ngasi loisinkhre Salai Holdings Private Limited ki subsidiary unit ama oriba Salai Agro Consortium Private Limited Tinungaina Sinduna Pangthokhiba Thoram aduga mari lainana Salai Holdings Private Limited ki Vice Chairman Narengbam Bisorjitna Salaina Ban Mahosab Kamari Lainana Uchara Thabagi Khongthang ama changsilakliba si mamangaidagi hauna ipa ipu singi haktaktagi ekhoigi leizaram laba uyokon wayokon haiduna asi yokhatnabagi pandamda changsinbani haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁꯦꯝꯒꯠꯇꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯍꯥꯡꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏꯒꯤ ꯂꯩꯖꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯂꯤꯖ ꯂꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯎꯃꯪꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯎꯃꯪꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯄꯥꯟꯕ ꯌꯥꯕ ꯎꯍꯩ ꯄꯥꯟꯕ ꯌꯥꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯖꯔꯒ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯇ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯄꯥꯟꯗꯝꯒ ꯂꯣꯏꯅ ꯆꯪꯁꯤꯟꯖꯕ Ngasidagi chahi tara muksida FCI godown jiribamda cheng thangduna hingliba handling lever singna makhoina hauzik fangliba khusuman asi kg yankhai ki bag ama thangbada lupa ani dagi lupa tarukta hengat piu haiduna handling contractor oriba NR Mathai Enterprises da memorandum pisin khrabasu ngasi fawba thaba oina onthorak tabadagi khoi saunaraba sinmi singna ngasi FCI FSD jiribamdagi jiribam bazar fawduna masinda amuba Fi Kiduna Amadi Makutta Thori Kiduna Wakat Khongchat ama chakhrei Rally aduda CAF and PD Laborers Welfare Association asinduna chathakibani Contractor singna masagi sending dagi yenglaga Thabak tawbagi mayokta association asinmi singna taliba demand adu fangdriba fawba makhal kayagi khongjang changsinkani FCI Jiribam Labor singi demand asi mari lainaba singna tabidrabade Manipurda lariba FCI godown singi sinmi singsu yauksin binaba sem saba loire hairi Paugi Maratha Naten Babre Amam Rosary. Aina aigi pusigi le minagadab nupa khan badine. Ai sage pamad. Mafamse. Rumal sobam nate. Ai ija nupi busu mangan ge na khan. Ai nang nuksi. Ai di nang nuksi de. Break himatong dataram nokchari Kumbi Kendra ki manung chanba nongpok salan konchin ki amatangaraba thong sabiyu haina lamdam dugi miyam na phongdorakli hauji khunja sing amadi lanai miyoi kharagi matenga loinana semjinduna mi lanba yanaba gidamak semjili adubu gari lanbadi yadri maramaduna athubada semjin binaba lamdam dugi miyam na lenga ki pukning chingsilakli Lamdam dugi social worker Sanjoy Ahan Themnasu miyam gi mahut sinduna thongsi athuba matamda saba loisin binaba lenga ki pukning chingsilakli Ana ayek yaur kanda kai sarga puraga la kanda hostel yongna bhona bada duki matik waba adugumba mafam amani honorable chief minister da aikoini praja singna honorable chief minister gi minungsi ngai dana siguma thongsim ta sabiru haina praja mayamna namaga kapa video adu honorable cm da uchara kanda honorable chief minister na sigumba thonga sibu hojik tampa kilamdam da leiribra haina tawduna sahi sigi hojik ki korean work program da hapsi loina ibiraktana engineer sing laga ngasiga anirak suba adumaina measurement tawbu numini ana aina mayamgi khunjasigi mahut sinjaraga honorable chief minister amasung hojik PWD works ki minister oibiriba ka khunajari honorable kogi PWD minister tamo bisajit amasung honorable chief minister tamo biren anibu khunjasingi mahut sinjaraga aina khurumjari
Hai GFC Bank Thobal branch na sinduna Safe Water Safe Tree haiba hiramda ngasi salungfam gi chingbu mini forest ama semgat naba pandamda uchara kya thazinkhre uchara thazinba da Hai GFC Bank Thobal branch ki staff sing lamdam adom gi pradhan amadi mahiroi sing na saruk yakhi hairi Amaromda Manipurna British ki khutagi ning tamba fangkiba August 13 bu ningsingba oina mahusagi khalngak na thamnaba ngasi hairokta uchara kya thazinkhre Hairok Part 2 Gram Panchayat na sinduna pangthokhiba uchara thaba duda panchayat asigi pradhan TH Banumati Devi laikai gi naharo sing amadi ahal laman sing na saruk yakhi loinana khangabo khulakpam laikai dagi ningthaujam Ajit Singh gi machanupa N Thoithoina mahaki chahi 8 surakpagi mapok kumonga mari lainana mahusagi khalngak na thamnaba pandamda laikai asigi akoibada uchara chamarom thazinkhre hairi Imphal gi Chingmairongda laiba Popa Restaurant da restaurant asigi proprietor PD Sangraiwan Multhauna sinduna lamdam asida ahanba oina Travel Food Festival 2018 ngarang pangthokhrei Food Festival gi thoram aduda saruk yakhiba Popa Restaurant gi proprietor PD Sangraiwan Multhauna kumai asi pangthokpagi nunggi oiba pandamde lamdam asida leriba travel furup singi ethnic food sing asi yokhatpa amadi chingi lomi singbu pothok marang kaina puthok handuna senthok hengat hanba haibani mamangda tongan ba lamdam Chinese Thai chingba chinjaki kumhaidi pangthokhiba lekhrabasu lamdam asigi travel food ta yumpham oiba chinjaki kumhai asidi ahanbani Pangthok liba kumai asi mai paknaba hotnabada Department of Travel and Tourism na achoba ngaklo pibi basi gidamang ngamkhai leitana thagat pa phongdok chari haiba wafam kaya phongdokhi Assam Rifles ki kangbuna Arunachal Pradesh ki Tirap district ki manung chanba Horut tagi Pre-Park Pro gi lanmi ama khulai ga kona na fare faraba lanmi adugi maming nongthombam malem nganba kawi miyam dagi namduna sel khaiba ki thodok singda Chennai hairi Palem Panthau Cultural Trust ki Ahom Shiba Foundation Degi Thoram Pangthokhrei ngasi Imphal West District ki manung chana laiba Langzing Achoba Makha Laikai Community Hall da pangthokhiba thoram aduda RK Fortune Developer Private Limited ki Managing Director Rajkumar Rameshwar DRUCC ki member Maitram Guna Sanskar Bharati Manipur Pran ki Organizing Secretary Swaran Kumar amadi Trust asigi Chairman Buddha Chongtham Susaruk yakhi ngasigi thoram aduga mari lainana Trust asina lairik faba mahiroi singdasu achamba khudol pot piduna ikai khumnaba utkhi Artist moina akhoi creative arts sibu pamjaba moina masigi thabuksi tawragadi aidi afaba punsi nungaiba punsi marel nungai afaba tangdu leitaba santi leiba dukumba lamdam ma sagat pada akhoi khudimukse sober role lei creative works na sober role am lei tana khanjaraga akhoi mod manaba masen punsanaraga akhoi hariba trust asi semgachagi bane ana akhoi ngasi phabuda akhoi amata oina akhoi motor sida akhoi masel phore ibji haunaruba litana to live a creative life haitana akhoi thamje Sumang Lilagi Nupi Sabi Sagol Sem Sana Maitei Sana na iba City Police Haina Mingthonba Lairik ama ngasi Iboyama Sumang Lila Sanglenda Wangkhem Kendra gi MLA K Megachandra na haunabi matung ina phongkrei Thauramadu Lairik asigi aiba Sanana Hauzik Manipurda Nupi Sabi Singi oiba arepa mafam amata leite maram asina Nupi Sabi Singna hiram khudimakta sothaduna lairi Nupi Sabi Singna mafam ama lepchabada mateng kharadang oinaba lairik asi khudol tamjabani haina wafam kaya phongdokhi Salai Purel International Salai Punsi Kolgi Kuntrahomdo Shuba Loisangi Senthang Makhada Thawali Kona Salai Lup Thangmaiban ga khusam naduna Sana Konung Royal Council ki former Maichau Purel Professor NG Kangziya Mangangi Mapok Kumon Thoramga Mari Lainana Narrative Art Form Festival on Kanglei Wari Likhal Taret ngasi Yai School Police Landa Leiba MDU Holda Ihan Hanna Miyamda Tahanduna Safongkrei Thoram asida Wari Libagi Makhal Taret Nauna Hangdokhi Thoram aduga mari lainana Professor NG Kangziya Mangangna ngalingai matamdagi wari liba haibasi lausing kaya marum piba maramna ngasigi thoram asi pangthokpani aikhoigi asengba maihorol adubo tungi mirol da piramnaba wari makhan taret asi nauna haudokpani haiki Mahendra haiba mountain ama chingjaw amka ure hai top
मद कई हारे महाभारत की कनोसिना श्लोक सेना महेंद्र पर्वतंग दृष्टा तापसे रूप शोभितं समुद्र तीरे नो सनई मणिपुरंग जगामो हौजी की महेंद्र माउंटेन जी उरे लाइनिंग बखर सु लेरमे अर्जुन मधु येंग समुद्र की तोरबानदगी मणिपुर हाइजेंगरे हाइबदे ओडिशा लेब मणिपुर हौगी लेरियब और मसीदी अना सातरों कान कॉलेज की ओजाग होद्रीई लाइक तमीद इब अदुंगी कलिपा मणिपुर नती है रिफरेंस मैम पीदना यावरबनी अखोई सुन नतब मफम से महाभारत की मणिपुर है अखोई आर्जनेना है चिंब मैम से सेंदोनब अचुब लंबी लीरनब आर्गुमेंट है तारे वायत वारी गातनी वायत का लोनना लीबद सिगी तरेट इपोक नमित मैमना नुसीबीदना कैसु तब गमजदब कहीं खरदी तौरे है खनबीरदना नुसीबीदना यान हाँ साफोंगा हजिक की वारी तरेसे मथंग मथंग लोनमक लीब हौरानी असम की कसार डिस्ट्रिक्ट की कृष्ण मोहन सिंह नेशनल डेवलपमेंट अमदी सोशल सर्विस कथोपगा लोइनना थबक तबबु सखंगलदुना नेशनल यूथ अवार्ड लिसिंग अनि तरा तरुक तरा तरेट पीदुना पुकनिंग थगतख्रै सेल ओइना लुपा लिसिंग यांखै यावबा अवार्ड अदु न्यू दिल्ली दा पांगथोखिबा नेशनल यूथ डे की थौरमदा मिनिस्टर ऑफ यूथ अफेयर्स एंड स्पोर्ट्स किरण रिजिजुना खुसिनखिबनी All Manipur recognized private school welfare association Imphal Board of Secondary Education Manipur ga khusamnaduna method of teaching, question setting and evaluation haiba hiramda numit marini chupna chatharakhiba workshop ngasi loisinkhre ngasi Kanchipur da laiba Standard Robert Higher Secondary School gi auditorium da pangthokhiba workshop loisinbagi thoram aduda parents singna laikhidrabi mahiroi baby sana misi gi achumba langla langjin mari lainaba singna athobada puthopiduna hauze school asigi mahiroi singna lairik tamba fangdabagi awaba kaya mayok nariba si yenglaga school asida thamliba athingba si hangdoktuna mahiroi singbu mahusagum mahai masing tamba fanghanabagi matangda wafam kaya thangkhanakhi Mega Mr. Northeast Lising Ani Taramapan gi title fanglakhraba Khetrimayum Lukanan ngasi Imphal gi Tulihal Airport ta thunglakhrei mahakna mai paglakpa sida magi imung manung marup mapang sing amadi mabu support tawba miyoi sing na mahakpu harau tayamna okhi mahakna Mr. Northeast ki title fanglakpa sina aroi banate punsi gi chatkadaba lambi yamna sangi miyamna magi damak support tawbiduna thauna hapiba si aduki mati penjai makhata na support tawbiyu haiki याम थिन नुंगाय अदुगा हे नुंगाय सिना कोई मणिपुर गे कोई चिन्ना अदु बाबा गुरु मयाम फाइना ओपी बलाक पसे सिने हे नुंगाय फिल्म गी कांगु अदुदागी दि इमुंग मनुंग सुमाइना पुंग थोपि बसे अदो तसेंना हाइजरदि मसिने लोइब नते आगी दि चक्कदब लम्बी याम सांगी अदुगा सांग्र लम्बी असिदा मयाम सुमाइना थौना हापि बसे नुंगा लैते मसि हाइजगे थैंक यू हौजे अमु सानाबगी पाउ फंबिगनी Minute amada one arm one leg push up da minute amada push up kuntaruk induna world record thamkhiba USA gi Logan Aldrich sagi Manipur dagi thaunauzam niranjoina minute amada push up kuntra taret induna world record thugai khrei ngasi konung mamang da leiba Radiant Fitness ta pangthokhiba Guinness World Record attempt aduda TH niranjoina minute amada one arm one leg push up kuntra taret induna mahaki performance adu ukhi Radiant Fitness amasung Ideal Youth Club Naran Konjen Mamang Laikai sponsor Tokiba attempt aduda minute amada push up kuntra taret induna TH niranjoina mamang dagi hana laikhiba record asi thugainaba hotnaduna lakhibani ngasidi USA gi Logan Aldrich sagi push up kuntra taramathoi rom henduna record thugaiba ngambasi yamna nungai makhata na susidagi hena ba hona khigani haiki अगर समय नुब फोंदे लापीब प्रेस मीडिया की कांगूसु हाई थागसरे सूमायना कहीं पुनिंग थगटपीब सूमाय इंटरव्यू लौपी हराजे लाकदब मथंगीदसु हेना माई पाकना गिनीस वर्ल्ड रेकॉर्डसे अमुकसु एटेम्प्ट तौब ngमजब ओइजगे हादना अइना प्रेस मीडिया की कांगूद हाइजरे लाइब इंगबीरीब पेरेंट्सिंग अदगी आइगी मानब लाइब मुइसिंगु अइना हाइंगा लेतना थागसरे Sana khonabada राजनीति अमसुंग सेंजा थुमजा यावहनगुमसी हाइना मणिपुर की अहानबा रणजीत ट्रॉफी
team da saruk yakiba konthozam Bobin na phongdorakli wafam asi lamdam asi gi saknaraba saisakpa amasu oriba Bobin na cricket agi potha dringai mangoina na phongdokhibani Bobin na cricket masanabu pamjana traugi senior cricket team da kumcha lising amaga chamapanga marifutara maridagi sanaba haurakhi tungda tongan ba state amadi mapalgi tournament kaya da saruk yabaga loinana left arm spinner bowler ama oina trau amadi YAC ga sanakhiba numit humni gi match da wicket nipan lauduna singtha ningai oiraba performance pikhi masida natana tongan ba cricket tournament kaya da singtha ningai oiba performance kaya pikhiba cricketer amani Thasi tara taruk amadi tara tareta FC Imfalis na sinduna pangthokadaba friendly football match da saruk yanabagidama ngasi Nepal gi sub junior football team Imphal da thunglakre Nepal AFC gi license coach amasung grassroots coach oriba Hari Bahadur Tamangna aikhoi gi paumi da phongdorakpada Manipur asi football masana da aduki matik thawayawba thoidok hendokna haithoi singthoreba sanaroi kaya puthokliba lamdam amani Loinana friendly match asina Nepal amadi Manipur ki marakta achetpa nungsinabagi mari ama thamba ngamlagani haiki. Oh, good. Yeah. This Manipur team is the strong team I know. And this our Manipur is the club football's club. This is our academy. This is a junior academy. Manipur and our grassroots futsal academy is playing together. Then cooperative, friendly. Then that's it. Yeah. Then we learn something and they learn something. Is a different part of football. That's it. Ngasi nungthil phongkhiba pauche singda kari maruba pau yokhibage habadu mayam punam yeng taminasi Manava Jenimsta angang unabada mama laikidabagi thogdok chenaba doctor thabaktagi suspend tawkhre Singi district tasu Maribang ningba athauba singi ningsing thoram pangthoknaki Jiribamda sinmi singi kongjang satkre Tripurada Manipur gi luchinba singbo sona hori matam kaktana lambi thingjile MFA gi taramanga suba mapok kumon pangthokre KCP Paugzel Manipur ningtam numit paksana pangthoknakre Ireibak nungsibagi wakalon mangbagum tawragle ningthau laisemba sana jawba mauna ama sibadage Jenims ta sauna irang thokre Nepal sokle Puwarida semdokpa hapsinba tawloisi Pandam Umdraumdoi suba Manipur ningkha tamba thoram pangthokre Manipur ningkha tamba numikki firal namaram oiraga ani thokpagi wakal thadoksi ningthau Chinda amuwa fi khutta thawri kiduna FCI Jiribam gi sinmi singna kongjang changsinkre Fashion laikidabagi matangda Jenims ti irang horure NNC Jeliarong region ki chief minister AR na fare Kanglai Pak ki mera chief minister gi yathang water resources department na indabadagi LLI fail oiduna labok te ising piba ngamdre Jenims ta angangunaba kuidriba ma sibadagi irang thokre police na irang laksin bada mioi taragani thoi asoka panlangkre matam kaktana yaripok lambi ngasidagi bantawba hokre Davis na misigi paks anna wakat nifam chathakre Aroi bada maroi bapa amuka na pizari. Humputara humdo shuba Manipur ning tam numit palan thoram pak sana pangthok na kray. Firagi wafam da ning kha tambagi thoram ani thok na pangthok pasi nungai te haina Manipur gi ning thau maidingu lesemba sana jawbana phongdo kray. Jenimsa angang pokpa kuidribi nupi ama laikhidabagi wahauda imung manunggi mioi singna irang haurakre police na irang laksin naba honabada mioi tarani thoi asopan nangkre Jenims ki senior resident Dr. Tensubam Nimi suspension da thamkre Babysana misi gi mayokta miyam gi khongjang hanba leitri JSC gi makha taba khongjang sing laukthokre Ngariandagi Yaripok Laimanai Thongkhong Faubagi Lambi Matam Kuina Sembi Dabagi Mayokta Ngasidagi Matam Kaktana Lambi Thingbagi Khongjang Sangsinkre Amadi Thongnauzam Niranjoina 1 arm 1 leg push up da minute amada push up kuntra taret induna world record thugaikre
ngasi gi oinadi Manipuri paw mata an se loisare miyeng tabiriba singbo amuka na khurumjari